Ahan crime reports Tharomasibu Tabiri Bisingu James Hagruzamna. Taram no Chobagalina Neko Nona Kurumjari. Crime reports. Saniga Kuntra Manga Suba Tanka. Ngasigi Togogasi, UP the Tokiba, Aduguma Togoman. Togogasi English Singani, Taragamanga, April Tada, Tokiba Dugumba, Togoman. Ngasigi Togogasi Tabiraga, Adom Shoidanamaki Angak of Hobigan. Masibu, Hongnabra. Masibu, Asumna Tongnabra. I could get it Jari Zari Adongi Puning Loxing Hengan and Nabagidamakan. Apabatamak Loxin Minesi, Patabadinakanda, Taminesi. Imung Amalerami, Imung Asida, Machin Manao. Mayamba Ahangi Maming, Pawan Kawi. Manao no Pagi Maming, Nikhil Kawi. Pawan Haribamioi Asi, Mahaki Machano Pachahi Taramatu Shuraba, Rahul Kobamale. Mahaki Nupi Razni. Makoeni Matam Karalemi Neraba Matungda. Machana Chehi Mari Surukumatamda, Kaineraga Chaki. Kaineraga Chakibagi Maramasi, Mahaki Nupa Pawana, Adumak Yu Taktuna Yu Ngaurga Labor Maramna, Raznina Kangduna Lak, but a Kangbangam Laktabadagi, Yu Takpanamaram Oiraga, Mahak Mapam the Lake. Nungshiraba Macha, Chehi Mari Shubumatamda, Mapagi Manakta, Hundoklamki. Raznina Machabu Hundoklambasi, Achumba Kongtang Oigadoribra. Oidoidoribra. I could get swide the Sodomotui. No panopi yumpan, Mamatam, the totally but Togo toxing the Adomok money. Adubu. Toroma Sidigi, Oirakadoriba Todoxing Asina, Adona Kalibo Wakana do the gi, Chanabra Chana da Braying. Karigoma Toglok Lagadi Domda, Karioigadegi. Makatana Muktam Jerry, Nikhil Haribamioi Asina, Siar Fiepta, Mahak, officer Mo Oiba, Aduguma Mio Yamani. Ring Kajitang Wang na Lejaba, Aduga Mahaki posting Asina, Assam Gauhatida posting Tarame. Mahaki Nupi Payel Galuinana, Assam the Lerame. Adubu Pawan Gimachano Parahul, Chahi Taramatoi Shuraki, Manao Nupa Nikhilna, Mayam Babu, Atopa Nupi Amagaluhong Lagalhen Bapanki. Karigidama, Mahaki Mayamba Gimachano Parahul, Mahaki Punshida, Mama Amatang, Darkarle, Hainakanki. Asumna, Mayamagi Nupi Amamahanga Tiva Pamjiki. Adubu, Mayama Pawandi, Ayama Matam the youth Haktana Dumake. You Taktuna Duna labor me Amada, Matau Karamna Nupi Amana, Imung Adugimo or you have the Yara Kadaki. Masishu Arubu Apamaman. Adubu, Nikhilna, Mahanga Kangnazaba, Imung Amagi, Nikita Kobili Sabiama, Mamama Pag Haineki. Yabiraki, Madudi, Hana Machano Pamalere. Mahaki Nupi Kainakre, Adubu, Machanupa Asigidamak, Nupi Amatangai Fadana, Mama Oinenaba Tarkarle, Madu Yabigadra Haiduna, Hunky, Larry Laiso Habenupini, Yabira Kibanupi Edo, Mahaki Maming, Nikita, Asumna Nikhilna, Hodopo Wapamda, Nikita Yabiraki, Masigi Matunda, Manaunupa, Nikhilna, Numidang Mayama the Goltoki, Matamadu the Mayamba Pawan, Hotel Amadu Yu Taktuna Lake. Mahaki Fonda ring kingly. Nikhil Kayhage Kaino that you take Rotodubo Nang Kangi Dunini. Aina Taiba you see the you talk Moina talk Panatida. I but the Isaginu, I never talk by Baduni. I loina Kangida. Ado Kari Hage. Karigino, Hosi you talk Chalidubo. Haying Azam got the Chakadaban. Any some the Nupima Hina than a lady. Ado Mapuma do the Chatkadaban no Mokatanga consider. Nasinum dang you top titan faction bidubo. I couldn't silly see the Danaka the Kandra Maleda. Nike. And that's how you know get droge. Natamo the Rubido. Magazu, what is Hanarabne? Karihan Sanariba. Nang Ute. Nukti some Ute and what is Hariro? Do mine hire suye? I do the good idea again. Nutiki Ute had the come and Nupiduni Yaracodino. Neke. I mean, Magipunsi the minimum of amt. Aina Havene. Nikita. I you the Marmak the take-o. Ado Lohongring at the Hana, no one in a hydration. Nankari Kange. Kaino Haisibo. You should not take them talk for Haisibo. I don't take it.
Marak marakta ai isa nungainaba sum thakpanina nangna yaningdragadi adum haibiyo aige punsigi leminagadorba nupi mada aina minamba wangango pamdi aduna aina wafam sinongonda hana hairini ado ai drunkar amadi nati ai kariguma matamda hek yam tangna the oh farini adumna hana thamoi sengna haidokpase masina ai adum penjare adubu yuthakpa haibasdi phate yaragadi madugi thabakdo yari makai soktana bo hanabi gedabani ai loina khangni gita ado wafamse aina nongonda minamning dabagi hana haiba yuan yare yare adugi damak toredi asumna aina nikita da aina haikibal lei dada yare matam si thengre yumda chalo ima sungai duno leiramaneba se hayeng ayukto azamgar gi damak ngana chakadaban hojik yu tap tana thakchalaga hayeng ayukto kanana gari thauduino aduga imung adudane rahuldo dada bu soidan ngairamgan nan makai su chakchadan ngai leben yumda khar thunom ta chapiro chalage na khoi mayam na igi damak to wabi bese masigi khallagani ne aina nungairisi aigi kana leite gaina ina khanya ponte aigi damak to wabi ne ba mayam lei taibang panse ai chalage ai khange hayeng aina gari thaudoini adun ai ngasi yu yam thak yade okay thamoko okay farideda ai hayeng ne ayuk da na chalam dai do ai call torokani amta khara thuni yumdam ta hana batobiyo asumna machin mana wari sanaki masigi matungda nikhil gi nupi payalna itei dubu hojik su yu thairo khangde da payal aina di rahul gi khalaga nupi matang thirabadi na khanduna leben itei mena chatkibedo chahi ame chahi taret mapung phare masi pawa nongmata macha ama leiri haiduna hana tuna yengate amaromda dadana hana su yuthe itei ma chatkibedegi yu thakpasu nongma gi henjile rahul gi khalagani aina punumo honaribse adubadi khangeni khel adu itei duna yu du thaktuna leredi hayeng mi nupi gi yumda changadori dubu yu manamga nama changadi mina kenom khaloidro payal adu soina hangaban adubu mahag yu the habase nikita da mana haikre yengase thinkre ai hayeng ayu mana chatpa matamdo adu matamda ai call tawgen haikiben asumna payal amadi nikhil wari sanaki amaromda thenglakpa matam aduda mayumda yu ngoroga hanchilaki mamana hayeng thabak chatkidabadu yu ngoroga lai haiduna nganglam matam aduda pawana ma ayu yamna thalakba nate ga doroge khajigadani hayeng thabak lai ai ju khange ai kamain yu me am thakchalaga laktu se na sunu pakai chakre rahul yare nasano pado pasai dem gi chakcha da makai baba halak ngai khine ngai ramani adubu tungkhre dana ai siraba suyaraban adubune nangi masigum mong sina ai sibang moy dori sunu pa sima to korom le hogani mama dusu imung sida ori ba mong matok si khajik ta khangba yaban adubu hekto hundong laga chaki pik libi susi yeng laga ne ai sibang loi dori aduga nangna kari mata khangde numida hang khudingi nangni yu thakba as yare sima aina wana halakpaga imana thina ngangoduna aingonda hena awaba polum oeba na sunupa gi mai thungdo amuktang hengisi kadu da takrai icha thoi as rahul papa lai ne papa kaya da nung sigraba mai thungno yang sangsar sigi awa nungai karim ta khangjadri bechan mama na nganna hundok piramlaba aini yu the haibagi da adubu mama na chatkraba matungda ina thalakpa yu do dimi
Yare yare. Tholose. Angang dumi kap thokpa tare. Lao. Sak to kitang charu lao. Adugane. Haying an hogole sa kadabani si. Asumna. Pawan amadi mama wari sanaki. Makha tarakpada ayuk angan mada amo Nikhilna. Mayama pawan da call torki. Hello. Dada. Pung mapan makai hele hoje bobo chatri botori dubo. Nikhil. Kok chik tano ko. Ay hogole. Ay loy shan ma loy rabani. Minute mangagi manung da ay Azamgar ge damukta chaturban. Yare. Horen ay oroga hairagi. Dada. Imaga Rahul ga tonga bro. Tonge. Gari maning da tonge. Ay gari thoge toroban. Pare dudi. Ay horene. Ngahaler ga mo call torki. Kadai yore habadu khangna nabgi damo. Adugane. Nikita gi mung manung da su ngasi yorani. Hayeng di mo khogi yum da soidana lakani na ina haikraban. Dada. Tikta kaidani yobiro. Hoi. Yare. Thamo. Ima su gari tonge. Rahul ju tonge. Thaurodabani. Asumna Nikhil amadi mayama pawan ga wari sanaki. Masigi matungda Nikhil Guwahati te leiba CRPF ki makhugi headquarter da maha training instructor oina sulaiban. Mafam adu de chatki amadi maha ki thabak haukiram. Training instructor amoina CRPF ki personnel kya training tawbadu da maha geng silami mahak su yoro. Ngahak leita mahakna mayama gi mobile number da phone toki. Matamadu da mayamagi phone adu not reachable haiki. Masigi matungda Nikhilna kari tobu yoro janon. Aini ngasai dagi phone tobu sibu not reachable. Imagi phone chu chatti pare. Lambi de chatpadu da network phangda bagi oiramase. Ai ngak leraga torki. Masigi makha tarakpada mo ngahak leraga Nikhilna call amuk toki. Maduda su phone not reachable haiduna like. Asumna Pung mapan makai dagi gari thauduna chatkiba pawan amadi pawan gi mama loinana Rahul karigumba amata likhun phangkhiramde. Masigi matungda numidang waram yoksilaki. Chaliba journey adu pungsingi yenglabadi yauba yabagi matamoki. Adubu Azamgar da chaliba mafam adu da leiba Nikhil gi mama amada call toki. Hello mama. Nikhil kari torge. I should know the call to get a toromanine. Kari lere. Mama, a quid da Yorobro. No quid da do hangi tobanine. No quid da imaga. Rahulgala kani haidena. Pon toromaring a sayu. Adu Nikitagi munda hing di chakadabani. Adu hujik power york trisikarigino. Yum the gitoki with the tinkibra. No wonder hangi and I call to get toromanine. Mama, are you puma pan Makaitaba matam the gitoki? Pungi hairagadi hojik Azamgar yobuya bagimatam do Yoroban. Adu magi fondu not reachable to Mangleba. Aduda Mafamadu the Lak Brahidina Mama the call torobani. Natinate Lak 3. I should know the Hangana toromani. Adu Lambi the Wad and a Gari Kamdana Nahak Potad and a Tumdana later Bazala. Nahak later again. Mafama City Europe was she. Yang as you go to the Mama Kariguma Mafuma to the Yoradi. Quid that I'm going to call a Hanamuk to Toby High. I packet for the Louis. Caritobo Yorvazano Conki. Hoi. I showed in a Harage. Masigi Matunda, Matanginumate, Yorakiram. Asuna Nikhilna, Mayamagi phone, Adumak Namdunulek, Adu not reachable Haidon the Molek. Numidang Tumbayaram. Matamadu the Mahakinu Pipayelna. Caritobo Yorazano Kangi. I did Yamna Pakale. Moine Sakiba Matam do Hargadi, it take Hoi, Rahul Koyo Matam the Yoroban. Adunipaya. Yo, we have a Matam say, here 11. I live from Sapon country. Hana yung outing Toroga Tobuduga, Patanung the Tolobazar. Madun any calibus. Assume no more Koiwari Sanak. A hing adu Tumbayaramti. Adu no alki. No alakumata Maduda. Police Kimio Amana. Call Torki. Hello. Hi you. Som Nikhil Birabra. Nikhil Bhardwas. Money. I Nikhil Bhardwas ni. Adongi gari do Uttar Pradesh ki
Banaras ki mafam amada highway amigi manakta dongi car do khamdunu leram haibiri basibu car adugi number UPXX 2988 hariba car asigi number se adongi gari number oibirabro black color gi gari amani mani gari number adudi aigi yamana thokibani aigi ima ga loinana yamagi bachaga punna chakhibani makhudi gari edu do leramdro sorry gari edu di kariguma poche amata su yoromdi inspector aigi maga aigi yamagi bachaga makhoi azamgar ge damak chakhibani adubu mato karamna banaras ta leibiram libano madugi matang do de khoi khangdre investigation je howe yana nan magi damak khara thuna mutala piu asumna wafam se haikiram matam maduda Nikhil gi nupi Payal na kari tawri haidun hangki thogliba thogdok udugi matang na Nikhil na mahak nupi da punna maktamki masigi matungda Nikhil na Banaras ki police na phangi hariba gari udugi manakta mahak laki lambi da gari tongduna lakpa matamna mahak na Nikita da call thoki hello Nikita kari haige Nikhil ngarang do ngasi noida langna na nabagi damak imaga aduga aigi yama pawanga magi machanupa rahulga makhui hum pungmapan makhai tabadagi azamgar da chakani haduna chakibani adubu ngasi ayuk to call torok matamda gari do Banaras ki mafam amada leire aduga aigi yama pon ima amadi yamagi machado makhui gi mari makhong kari mata khangtre kari no haisibo Nikhil karana kari torobajano Nikita kari su pataba kangano afaba ngak to oiboisun asing khanglabadi ai nongoda soidana hairake Nikhil ai yamna pakhale yaragadi paw he phangmagane nangni ngoda paw hana mukto piroko ai soidana piraki ai Banaras ta leriba gari do muti yenge na chaliba asumna Banaras ta police na phangle hariba gari edu gi manak ta chatki mafam maduda Nikhil na gari edu gi maning mamang gari edu gi oiriba phibam ningthijana yengki check tawki gari adu thodona ate akai ashoiba kari mata yawkiramti adubu gari adugi manungda karigumba poche amati yawramti masimangna Nikhil yamna pakhacharam kadai ta chakhrajano himaga khoida daga aduga Rahul karamba mafamda leiri jan inspector makhoine chatkibadi Azamgarh da chakhrga gari na Banaras ta lerame haisibu Nikhil aikhoisu madugi maramdi chapchaba khangti adubu makhoine chatkadabadu Azamgarh chatpani haibu oiragasu lambi sigadi yam tayonari asingbadi thijalaba matung khangwa ngawngani phare inspector aikhoisu mutta tanaki asomna wari sanaringai da Payal na Nikhil da hairaki Nikhil itei khoidu agra ta leibai khoigi yumdu da imaga Rahul ga punna sakhrajalo Payal madubu matokramnu oibi yadoino makhoina mafam adu da leirabadi phone torkusu yaidana gari na Banaras to hunto maga makhoina agra da chakadoi marum garigina Nikhil aina sum chingnaba male yumdaga kanana khangni leiramadi phone singdu mai yaudabadagi phone off takro yumdadi handaba yadabanina akhudong thiba mathokudagi gari do hunto maga yumda halakporamadi kamai toba phare Payal adudi akhoi agra da chalaga muti yengorse inspector agra da khoigi yumle aduga mafam aduda ima amadi yamba amadi khoigi chanuba do mafam da leibri yengjaruki pani asumna makhoi agra da laki agra da leiribi yum aduda makhoina mafam adudi changba matamna yum adugi thongodu show londonu leiramki masigi matungdu makhoina extra show ama Payal na pairam amadi Nikhil na nongoda show yobu natro yarungani lao 통좀 다 하고 이몽도가 가리가리 파타능도 도보잖아 호이 시들레리 asumna imung adu show hanglami amadi imung adu ki ka khoding changduna makhoi anina koithi chiram adubu mafam aduda kana amata leramte masigi matungdagi Nikhil amadi Payal mayamagi khongul leina nanabagi damak makhoi anigi ngamjaba upai hairabadi police ta complaint tawbana tan upai lekhidi matam aduda police ta makhoi laki sir aigi hamba pon amadi aigi apopi ima
aduga iyamagi macha Rahul Azamgarda chatkani haiduna chakraga Banaras ki mafam amada gari khamduna leram masigi matungdagi akhogi yum Agra ta sumalai haiduna Payil ga ina changduna yum adudi yengore atubo kari kumba upay mata laiti nakogi ne amaga nungane dabdi kana legi Inspector Agi daga nungane na dabka naam ta laiti aisu CRPF ta laibane Assam Guwahati da lai adongi yamba pawanna Agra dagi Azamgarda lakusi karigi damuktano Sir Singna harabada aigi yamado mahaki lohung nananamagi damak Nikita Kaubi ma hainabadi What? Nikita Kaubi ma hainay abadi Inspector aigi yamba se yumba labani Rahul haribadu mahaki machano pani chahi taramathoy rom suri adubu Rahul na chahi mari surko matamda mahaki mama Rajni machano pabo hundok lamduna aigi yamba yu the haiduna mahak mapamda lekre adubu Rahul gi punchi si mangba tare khanmadagi yamba so adumak yu thakduna lere masigi matungda Azamgarda leiba aiga hana khangnaba marup oina tinarapani Nikita Kaubamal mangondo wari punamak sabadagi aigi yambagi ani suba nupi oina lohong nananabagi dama mahak yarakibani madugi damakta Azamgarda chalaga mathangi numita Nikita gi yumda chakadabani adubu tholiba thokdoksing asina pumak loina kai Mr. Nikhil Rajni gi number amadi mahak ke address to koi piram Sir tholiba thokdoksida itemi Rajni gi dikari mari linaki Mr. Nikhil mase koi police ki oiba wafam kanana khangani Rajni mahak ki mapur oiba pawana atopama lohongani haibaduda nungai tabadagi pawado hana phangudagi plan asiloinamak mahangna sinbu ramati aikone tamangam aduna mahaki number amadi address to koi pibiram Sir sida leijare sigi chesilo ijarabani yamna fare aduga adongi yamagi number aduga adongi yamagi photo loinana imagi amadi Rahul gi photo so koi pibiram phani sir sida loina leijare che loksan bi pare masidagi koi thijan ki kari kari orupa yabagi habado koi soidana paw phaunas phani Inspector asumna yumda Nikhil amadi Payal halakhiram amaromda police na angle ke ayeng yadap yes sir haujuk oriba phibam sida Pawan amadi mahaki mama amadi Rahul makhoi ahumna mafam khangdar mangkhibasibu Nikhil amadi matei manauna semjin sajan bagi wafam ori jala sir hojikimi Nikhil na khomlibu wafam dudi sir yamkana thajabung ngamdi haibadi mayamba si sikraba matungda leihoriba lanthum punamakse manu oining bagi torijala yadap yes sir mi thado aduga Nikhil amadi Payal makhoi ni gi plan kari oramba yabage aduga Pawan gi lanthum na kyam lei Nikhil gi ne kyam lei hariba sing asi kana gi maming mathada pan bage habado munna mukta thiyo yes sir masi matung da police na thijilam Nikhil gi mahake leriba lanthum amadi Pawan gi lanthum yengsin khiram masi gi matung da Nikhil hariba misina mahake mayam adu thabak chatkhre hariga mahana kol hanjan hanjan tawi haribasi masi maram sibu kari oramba yabage sir yadap mayamana thabak chatpadu do wajabagi mana hangbo ramasu yaida sir wajabagi hangbo orira natraga chatkribadu mahak hauji phauba hingduna leiribra haiduna yengbo ramlabadi sir yadap madusu chumbe thijalo imung asida leiriba mi singasi mayambasi sigiba matam mamana sigiba matamda leihoriba lanthumda kanana khwaidigi hena kanagadagi habdo thijalo aduga masigi matungda Nikhil gi yumda Rajni haibadi Pawan gi nupi Nikhil gi na mayambagi khainakiba nupi Rajni na call toroki hello ai Rajni ni haibi tema kari lere rohandi sida leiti kaino haisiba madi karai sakraba Pawan da su phone do bane adu magi phone do no reachable haidunne mayagi phone do mai yaudab gi oramasu ya thabak sa thokki bani phare phare adudi karigumba phone da line phaunaradi aiga ichanu parohan go wari sanaki paudu khara nangna tambiu hoitema ai soden haijeki asigi matung da Payal na Nikhil daiki Nikhil hausipu
Rajini phone to Reshibo, Nahangiti phone to Budinatana, correcting of a powder. Pile. Man have the Kudagi number to phone to one. Adabu, Kudagi phone to chat about the gi, Yungi Lena and Sida Cold Torpon. Adabunikil. ID Tajabus Ingumti. ID am the Chingy. Mana Kangodan and Hangai phone to Draga, Nasi phone to Rupase. Idina. Apabamata country. ID am the Pakale. Punmaxe, Pulu get up a mal. I am the Pakale. Amarumda police station da police ke atopa station amadagi call laki. Hello, Sub Inspector Rakesh. Elabata geneno call to Jarglibisi. Have you? Adongi police station the gang asino monida mi kara mankibagi photo matakat pirpodo. Madugi matang the wari mata sagetoban. Have you? Had you missing do panglabro? Madugi manungi yoba sahi taramato yangando. Magi haksang do. Construction work to Mafama. Mafama do the Tabuk Subasin missing now. Wong Shongama the Mapan to Changlubada, a sea baksang do lerame. Mado, I couldn't congo to Natame. Aduga, I couldn't hospital the postmortem Sutahale. Postmortem to the doctor do not have him Matungina, Angando, Kori met to not happen. Todo say, Angang Sigesi baksang Panglibastegi, Matamsi Karangan Kalangodabamal. A pergitang Tarato. No midas the ship is Sweden Oregon. I don't know Tibiri Bangangado, Sweden Maki. Ako na fangi ba si baksang sikyang ang si Sweden Oregon. Mahaki a pokpo mapaga, aduga mabuka su yaw kibene. Rahul ge si baksang pangli ba mafamdo. Ako na kwati tiraban. Rahul ge si baksang natana mafam aduda topo karigumba chingna ba mataliti. Ako na tibi aba mafam aduda tiri. Adubu atopo karigumba si baksang ba fangkiti. Pawan amadi mahaki mama amadi Rahul na mangkiban numit adugi numit nini subu matamda Rahul ge si baksang lamhang amadegi fangki. Adobo police na Chingnarabasu Canada Chingnagani. Case asi matang na Makoi, Kumni Yang Silame. Asumna, Asi Baksang Adugi Manakta, Makuran ni Kilaki. Mok to Changduna, Asi Baksang Adugi Masak Adu Yanki. Taseng nama, Mayamagi Machana Parahula Habadu, Mahangna Yang Zakiram. Mok tagi Asi Badu, Sing Tok to ni Yang Matamda, Rahul Oiramadagi, Nikhil, Mahak Kapchakiram. Masing Matung the police nama from Maduda, Kwatiti Bahoki. Topam topapo na police ke maikaidagi matang-matang yang sinki. Asum na ilabat ke mafam maduda, on amadi maki mamaso mafam adwaida, asiba ama, punna chatmina kibami ahungi manungda ama siba dun maram oiraga, amaromda, wafam asi, rohangi mamada, nikhil na tamki. Matam maduda, Rajni, mahak amna kapki, tholiba thodoksi kanana tholiba no, kanana halib, magi mapuriba na swaidan hatpo irangwade. Asum na haiki, masigi matungda nikhil na, Rajni daki, tema, Kara Patabu Tabukto, Aruba Tabak Amagedamak, Imasu Yona Chaliban. How did Imasu Tiba country? Aduga Dadasu Tiba country, Nikhil. No quina, Chadum upon Madalosan Morgan. Hayo. I sat to graduation in the Tonki. Tema. Asuku Romatam Sidi, Nasano Pado Hanga Traga, Nasikangonia, 10 minutes on Pahang Ezibo, Plana Simanunda, Timusioba. I guess you Yamani. Aduga Matakta, I was supposed to be Imadu Yoribani. Aduga, iti mana chahi mari khakta ngaring edu hundok piramba Rahul mahaksu yauribani chaliba thabak adugi mangolo inenan magidama kadai de kari lebage haiduna aina ko thithibani kari ginu iti mana angodo mu Iran sibiribudu aigi su yamane imane aduga yamagi machane yauribudu masigi matungda Rajni machano pa laikhidabagi pawdu taram matungda yamna kauki makha amuk tajarakpada police na Nikhilbu amohana kauki Nakwigine amba Pawana Yum masi thadolaga Azamgar sekani habasi Nakoina Tanakana Kangwagi. Sir Madudi Akogi Azamgar the labor mama muga Aduga I cooked kangwa Adu Nikil Nayamana long with Doribasi the Pituhana Sakang Makanamra Inspector Unaduna Sakang Makanga Badilekiti Adubu Pondo Warisane Makoenigi Apampam the Mopopon Oh Lohumase Nayamana Yaning Daba Aduga Lohung Budumana Pam the Namduna and Tok Nanamagidama, Planama Silibazala Habasin. Nothing at Inspector. Wahomasi Hanbaud over the Akudanayati. Adubu, Mamma Tang the Demokoni Warisan and Vidagi Mahak, Wahomasi Yarak, Parenikil. Lohung Basisu, Matam Chang and Okon Honobone. Yam na Hasin Planamator Matung Tabasi Pangtoki. Kariplano Habirisibo. Masigidamata Ningba Pama, Masweden Leramganikali. Totally a crime could moki maning the Pandam Amadi Sweden at the Mole. No quick is Pandam Sweden later one.
nangi nayamagi macha aduga nangi ima aduga nangi nayamba makoi ohum se halabadi nangonda kanamati yello habasi nangsu khanbra sir haibining nibedo make sing habiu aisu CRPF ta leijaban hoi nikhil adom security force ta lei haiba so koi khangje adubu ai khugi thabak sinaman adom gi denaman plan asida kariguma nangi ima nangi nayamba pigli banga makoi leikhidaba thoklabadi lan thum se kana noigan madugi su chingna da bayati sir karino habiri du ai gi hek iyamani ai ima amatana pomina bani hoine aduga kari mata mari leina de ningthi jana plan pang tholabadi plan adu mai paidana anyway aseng mudu karino habado khoi soidana thidokin tanja aduda police ke team ama imung asida kariguma mayamba amadi mama amadi rohul sirabadi kanana khwaidagi hena kana gani habadugi maramda police na thikalam masigi matungda police officer aduda asumno wari sanaring eda call torok excuse me ai phone chamda paje hello habiro hello yadap karile sir hauzik leriba sidadi lamsi am chawna le pawn ge lamsi yon thokpa matamda lupa crore mari manga hena sitkan aduga masigak tanate yumgi yumpham tonga mamagi leiriba loksing tharagadi adumuk paisa si yamna fare yadap haujo khana thijan matamda imung asida nangi ne amala khidaba tholabadi madugi khwaidigi kana badu kanano haibase nang natana leiti karino habiri du inspector नखोइना मिसी असिगिदमक मिहात असिगिदमक अचुम थिब ngamdarga अखोइदु ओनसल गेसिरो निकेल अदुगि वाफुं करि मत लेथि मतमना अचुम हाइबदुदि प्रोपोर्शन अदुगु अखोइगिदि चिंगना बाइबसे अखोइगिदि थौन नंगि ने आमना थबक चखरगा नंगना मिकु खुदिंगि ने आमदा कदाय योरे हाने नंगना फोन तोबि मरम सिकरिगिन हाइबदि प्लान असे नंगना सिलगा थबक पांथोकदरबा मियदुदा कॉल तोरगा मखोइबो मफमदा लोसन्दुना थमलगा नचानो परा होलबो हाना asibak sang hana phangan manatro karino habiri tu inspector ai yamagi dam tu yamna waba min karamba maram da wabiri ba ta sen wari bira natraga magi lan thome yam si phangmada nangna season aba loiba ngamaroi na wari bro what nonsense karino habiri du bo case asigi matang da singma thiba ngamdraga ai ngondo onchen nora taina biri bisigi maram karigino jengbiyo ai gi imane ai gi ma thiba khangtri ai gi yamba thiba khangtri adugi mathakta yamagi machadu मियाथिना हालम लीदना मसिगी नुंगाइतबो मरक्सिदा आइंगोंदा सुआमने हरासमेंट पिबिरिबो मरम करिगिनो नखोइना थिबो ngमद्रगा आइंगोंदा इरान सिबगी मरम करिगिनो निखिल लुपा करोड़ मंगा हाइबसी यामने यामा पैसानी इंस्पेक्टर आई CRPF तो ऑफिसर मोरिबन थागे आइंगोंदा मरांग काइना तोलोबलाइ मसि गक्तो सुनथि आइगिन हाइबो तोंगानबा लनथुमलाइ होय यामगा इगा पुन्ना फंगिनबा याबा लोकफम अमदिले अदुबो मफमदो यामना माकी बिजनेस की दमक सिजने आइना मफमदो यामगी दमक कथोलबन यामदी थबक तौति अदुबु लोफमदो आइना यामदा कथोलबन अखोइना लेरिबसि पुन्ना लेमिनबा नथि तोखाइ आइदी पोस्टिंग होंबो मफम दनि हौजिकसु आसामगी गुवाहाटी दने इन लेरिबसि अदुगा बगान गे लाकबा सेनफम पुनमा मदुदगी लाकबा इनकम खुदिमा आई यामना लोइना फंगदोना दमक लेबा गाक्तनि आइदी पैसादगी हेना ई मरीबु हेना लुना लोकजब मिन इंस्पेक्टर यामगी लोहोंबो काइख्रबा मतु इतैमने यामबु थादोक्तुना सखिबा मतम मदुदगी ngasi फावबा आइना यामगी मचा अमदी इमुंग मनु पुनमग यंगसिन्दुना लालिबनि पैसागी दमक्ता नथि इचिलिना ओइबगी मरिदो मदुगी दमक्तनि लोकफमदगी लाकबा पैसा पुनमा यु थादोक्तुना पुनम मांगले करिगु मतमदा इमुंग अदुगी हिंगबा ngamdabagi तंजा लाकपदा आइनि इमादा पैसा थारिबनि इंस्पेक्टर अदुमना खनबिरिबा पुनमा अरान मंगाक्तनि आइना हारिबसे मुक्ता थाजबियु केदोबकी फनेयाम पोंमिना बोरबसु लम मचेत अमगी दमक मचिन मनाव हाइबसे खनाबा गाक्तनि अदुगा मदुदगी यंगथिनरक्तुना नुंसिनेदबा हाइबदु लाक्लबदि आइखोइना खलुदबा थौदो क्या थोकलमगदौरिबनि इंस्पेक्टर आइगी इमा अदुगा आइगी यामबु सोइदना फंगनबा थिबियु अदुगा यामगी मचासे कनाना हालिबनो हाइबदो नखोइ अमुक्ता थिजनबियु इंस्पेक्टर नखोइगी नथौ मपुंग फाना थवाइ हक्सांग यावनो थौ मरम चादना मी मद मरान सिगन निखिल नाना हारिबो वाइ क्या दो केस क्या द खोइ दमाइना तारगा दुम लाइ अखोइ थबक निथिना तौदे इथौ मसक खंगदे पुलिस न मागी मथौ तौदे अमरोम द निखिल दाइते यामने यावबा इमुंग मनुंगी सागैगी मचमनावगी याम खनबा मीनी हाबदुदी
ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯁꯤꯗꯒꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯤꯃꯇꯪꯗꯤ ꯈꯪꯖꯟꯕꯤꯌꯨ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯈꯪꯗꯕ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯁꯤꯜ ꯂꯥꯡꯉꯤ ꯍꯥꯏꯕꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯕꯤꯌꯨ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯍꯟꯒꯅꯤ ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯖꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯔꯥꯍꯨꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯣꯛꯇ ꯆꯪꯗꯨꯅ ꯑꯌꯥꯕ ꯂꯧꯔꯒ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯞꯅ ꯍꯥꯏꯈꯤ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯆꯥꯗꯣ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯅꯣ ꯑꯩꯅ ꯌꯨꯝꯗ ꯈꯥꯏꯅꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯄꯅꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯂꯕꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯉꯁꯤꯁꯨ ꯀꯔꯤꯁꯨ ꯇꯧꯖꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯑꯄꯣꯛꯄꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯈꯤ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯆꯍꯤ 11 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯕꯨ ꯃꯈꯣꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯕꯗꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡ 2011ꯗ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯔꯖꯅꯤꯅ ꯄꯋꯟꯗ ꯆꯦ ꯑꯃ ꯄꯤꯈꯤ ꯀꯩꯅꯣ ꯁꯤꯕꯣ ꯆꯦꯗꯣ ꯑꯩꯅ ꯄꯤꯒꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯇ ꯌꯨ ꯊꯛꯇꯅ ꯆꯪꯄꯗꯤ ꯌꯥꯎꯗꯦ ꯉꯁꯤ ꯑꯌꯨꯛ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯤꯉꯩꯗꯨꯗ ꯆꯦꯗꯣ ꯄꯥꯕꯤꯔꯣ ꯑꯗꯣ ꯀꯩꯅꯣ ꯆꯦꯁꯦ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯍꯣꯏ ꯃꯥꯅꯤ ꯑꯩ ꯈꯪꯕ ꯌꯥꯕ ꯈꯪꯅꯩ ꯑꯗꯨꯕꯨ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ ꯑꯩꯒꯤꯗꯤ ꯁꯣꯏꯗꯣ ꯇꯧꯔꯕꯅꯤ ꯅꯪꯒꯤ ꯁꯣꯏꯗꯣ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯩꯒ ꯈꯥꯏꯅꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯔꯖꯅꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯋꯟꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯔꯖꯅꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯈꯜꯂꯨꯔꯒ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯊꯥꯕ ꯄꯨꯂꯤꯁ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯌꯥꯗꯕ ꯌꯦꯁ ꯁꯔ ꯅꯤꯈꯤꯜꯒꯤ ꯐꯣꯟ ꯔꯦꯀꯣꯔꯗꯤ ꯀꯔꯥꯏ ꯂꯩꯔꯦ ꯁꯤꯗ ꯂꯩꯖꯔꯦ ꯁꯔ ꯃꯨꯟꯅ ꯌꯦꯡꯉꯦ ꯁꯔ ꯃꯁꯤꯗ ꯅꯤꯈꯤꯜꯅ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯃꯠꯇ ꯊꯥꯖꯗꯦ ꯁꯔ ꯌꯥꯗꯕ ꯌꯦꯁ ꯁꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯄꯋꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯇꯁꯦꯡꯅꯃꯛꯀꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯖꯥꯠꯂꯣ ꯀꯅꯥꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯧꯔꯤꯕ ꯖꯥꯠꯂꯣ ꯁꯔ ꯄꯋꯟꯅ ꯃꯆꯥꯅꯨꯄꯥ ꯍꯜꯂꯒ ꯀꯔꯤꯅꯣ ꯐꯪꯒꯗꯧꯔꯤꯕꯁꯤ ꯁꯔ ꯌꯥꯗꯕ ꯄꯋꯟꯅ ꯑꯇꯣꯞꯄ ꯑꯃ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ나 ꯃꯆꯥꯅꯨꯄꯥꯗꯨꯅ ꯈꯣꯔꯧ ꯊꯥꯡꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯅꯤꯔꯛ ꯍꯣꯡꯒꯗꯧꯔꯤꯕ ꯂꯨꯍꯣꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯑꯁꯤ ꯊꯣꯛꯄ ꯑꯣꯏꯔꯤꯖꯥꯠꯂꯥ ꯁꯔ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯨꯍꯣꯡꯕꯁꯤꯗ ꯈꯨꯔꯧ ꯊꯥꯡꯒꯗꯧꯔꯤꯕꯁꯤ ꯔꯖꯅꯤ ꯅꯠꯇ꯭ꯔꯒ ꯏꯅꯧ ꯅꯧꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯅꯤꯀꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯔꯤꯖꯥꯠꯂꯥ ꯁꯔ ꯔꯖꯅꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯍꯣꯟꯅ ꯂꯨꯍꯣꯡꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯤꯀꯤꯇꯥꯅ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯍꯟꯅꯤꯡꯗꯕꯗꯒꯤ ꯃꯥꯅ ꯃꯤ ꯊꯥꯗꯣꯛꯑꯒ ꯍꯥꯠꯄ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯌꯥꯗꯕ ꯏꯟꯐꯣꯔꯃꯔ ꯊꯥꯗꯣꯛ ꯑꯗꯨꯒ ꯅꯤꯀꯤꯇꯥꯒꯤ ꯃꯔꯝꯗ ꯍꯪꯉꯨ ꯃꯍꯥꯛꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤꯅ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯍꯟꯅꯤꯡꯗꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯌꯨ ꯊꯛꯄ ꯌꯨ ꯉꯥꯎꯕ ꯑꯃꯗ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯅꯤꯀꯤꯇꯥꯅ ꯌꯥꯔꯛꯂꯤꯕꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯌꯥꯝꯅ ꯀꯨꯞꯅ ꯑꯝꯇ ꯈꯪꯅꯕ ꯍꯣꯠꯅꯧ ꯌꯦꯁ ꯁꯔ ꯑꯃꯔꯣꯝꯗ ꯅꯤꯈꯤꯜ ꯑꯃꯗꯤ ꯄꯥꯌꯜ ꯃꯈꯣꯏꯅꯤꯁꯨ ꯋꯥ ꯈꯟꯅꯔꯝꯃꯤ ꯅꯤꯈꯤꯜ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯏꯆꯦ ꯔꯖꯅꯤꯅ ꯃꯥꯅ ꯁꯤꯟꯕꯗꯤ ꯅꯠꯇꯕ ꯖꯥꯠꯂꯣ ꯄꯥꯌꯜ ꯏꯇꯩꯃꯅꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯤ ꯁꯤꯟꯒꯗꯧꯔꯤꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯤꯈꯤꯜ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯇꯥꯕꯗꯨꯗꯒꯤ ꯁꯥꯎꯃꯟꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯂꯤꯕ ꯖꯥꯠꯂꯣ ꯅꯪꯁꯨ ꯈꯟꯗꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯆꯍꯤ 4 ꯁꯨꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯗꯣ ꯃꯍꯥꯛꯅ ꯍꯨꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯏꯇꯩꯗꯒꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯦꯇꯤ ꯄꯨꯔꯣꯟ ꯑꯣꯏꯅ ꯄꯩꯁꯥ ꯍꯥꯏꯔꯛꯄꯁꯨ ꯂꯩꯇꯦ ꯃꯆꯥꯅꯨꯄꯥꯁꯨ ꯂꯧꯗꯦ ꯍꯧꯖꯤꯛ ꯈꯛꯇ ꯃꯆꯥ ꯆꯥꯎꯔꯛꯑꯀꯥꯟꯁꯤꯗ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯣꯏꯔꯤꯕ ꯖꯥꯠꯂꯣ ꯄꯥꯌꯜ ꯃꯗꯨ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯂꯧꯒꯅꯤ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯄꯨꯂꯤꯁꯅ ꯑꯣꯟꯈꯠꯇꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯏꯔꯥꯜ ꯁꯤꯔꯛꯂꯤꯕꯁꯤꯅꯤ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯔꯖꯅꯤꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯍꯜꯂꯣ ꯔꯖꯅꯤ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯄꯋꯟ ꯑꯃꯗꯤ ꯄꯋꯟꯒꯤ ꯃꯃꯥ ꯊꯤꯕ ꯈꯪꯗꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯗꯤ ꯏꯆꯥꯅ ꯆꯍꯤ 4 ꯁꯨꯕꯗꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤꯗꯤ ꯑꯩꯒ ꯃꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯗꯤ ꯃꯔꯤ ꯂꯩꯅꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯏꯆꯥꯅꯨꯄꯥꯗꯤ
taifung thadokuna chatkrabasidi adunubo khoina hairidana adongi chanopadu haliba mi ado kanana hatpano adu khangnane namagidama adungo wari sanaba tangai fadabani adunani station da mutolapi inspector aina nokoida haine namagidama karigum amata leiti adugi karimto wabirun ekhoina khangna dum thijagani hayeng adom isana khangna lakpi ge haibra natraga yumdagi adombu namduna sor chingaga nupi police tharaga phau haibra ai khang inspector nokhoina jajat ki wang hangduna engonde iral soiden sigedor siribedo ai gi chano pani ai khoi loina khangi achumdu karino haibado khangna nanabagi dum honamina se haibani aduga rajni amukta tabiru case ase mi hatpagi case amani mi hatpagi case ni na amore hangdu khangjin wahang pahong haibasidi khara masana dum tawgani masi khoi routine inquiry kanana khangani adomdagi karigum information ma phangadi case solution mangam doribani amuktu khanbiu akhoi gi mateng pangbi haibra adongi isagi khangi haibra natraga police station asida domna langingdabagi khangi haibra adorabadi namduna dombu yumdagi akhoi chingduna poba tabani nati ai soidana laksik yadav yes sir rajni to lao habada karino ma haido sir langingdabagi mong ma tawi yadav yes sir masano pagi mi sigi matang da mahana khangning da bajala karigi damok to mana dam kiridana adu sir mas soidana lakani aduga yadav nikhil gi matang da di kari khange sir nikhil gi magi maram da khone thijan ma matam da thudok ma magi soibeleti machimanaw yamna luna khanjabadu ma mi man aduga thamoy yamna singma mi amani habasi lekai gi mina so hairi aduga ankita di sir ankita su isam chamba nu pi amani aduga computer gi course ma su tokre mang masagi mai thakta graduate loire aduga ajangwar da leba company ma chama da thabak yawi habasini aduga nupa mata ga su mari leina de ayung gi mateng pangaga adum leibani hairi sir aduba sir yamna ngoli wadi nupi khainaraba nupa ama aduga masa su leraba adugu nupa ama da lohongna nanubagi damakta ankita na yaraglibasi masi mahaki karamba plan leibano haibadudi ekhona khangmung ngamde sir yadav meni yengmadana ma ekhona ubadana ma manungdana ma kanana khangani makhogi lohongbasida angang asini yetkani haiduna angang asibu hatpo oiramasu masigi matungda april tang kungani thoida police ta call torki police station aduda atopa police station amadagi call torki sir matam kharagi mamangda sir khoigi police station dagi mi ahum mangi haiduna photo thagalakhibedo madudu yawbi ahan oirabi nupi amaga aduga nupa ahal oirabi nupi dugi macha nupa pawan makhoini gi asibak sangdu jungle amada lerame what mani sir asibagi haksang adu phibam khara thina soe adubu siriba makhoini gi makokta nongmai maru amamam pale postmortem gi damak ekhoina thakre aduga asiba haksang amadi postmortem gi report soidana khodi gi lobi robayani thank you akhoi soidana laksaki asumna 2015 gi april le thokiba thodok amada pawan amadi mahaki mama amadi pawan gi machanupa rahul ga loinena azamgarh da chatkibada mafam adu yaudana rahulna atopa mafam amada sibak changona leramki asumna numit kharani leraba matungda case asigi thijinba yaba investigation mathang thigelinge gi marakta pawan amadi mahaki mama jungle amada sibak changona makokta nongmai maru amamam palaga shirga leramki crime reports ki chaniga kunthra ga taruk suba tangkakta case asida miyamna mu khangminasi kanana pawan haliba kanana rahul haliba amadi pawan gi mama kanana haliba case asi tabiraba matungda case asida yawriba miyoi kanana hairiba miyoi sing asi plan tawdun hatpo oiramgadagi adomsu khanbiu soidana maki mathangi episode ta asengba achumadu khangminasi mayam section lebiu tekta kaidana lebiu sanalai pak iramdam kanglai pak na yai fare tabiriba singbu james hagru jamna mukana khurumjari Hojik Davi Creek Crime Report Chaniga Kuntramanga Suva Tangkak. Thoram Lantoktuna Tahan Jaribasi 90.0 Wahong Radio Amadi Diamond TV gi Thoram Paring Singni.
YouTube amadi Facebook ta leibiriba khudingmakna mathangi page ta punga matarpa matamda Inspector te anova episode kidamak lakpiu hojik ngahaki oinadi YouTube amadi Facebook tagi laptop chari Wahong radio da leibiriba khudingmaki oina makal mathel isei khudol tamjagi